Laiwak asigi mathawna leiba angangsing khalakbada Manipurdagi Ras amadi Pradeep yaurakle. Manipurdagi angang ani lemjaningai oiraba thawna phabagi Bravery Award pinaba khalakbada yaurakle. Indian Council for Child Welfare na laibak asigi mathawna leiba angangsing khalakpada Manipurdagi angang ani asibu National Bravery Award 2022 pinaba khalakpada yaurakhibane. Award pinaba khalaklaba angang ani adude Master Saikhom Raj Singh apokpa, Saikhom Bijen Singh amade Master Pradeep Khoirom apokpa, Khoirom Sitaljit Singhane, makhoi animak uripok ahanthem laikai ne haukiba lising ani kungani thoige February 13 nungthil pung aniga minute 10 rom tabada Sahi mapan lomda ngariba Saikhom Tomthin apokpa Bijen uripok ahanthem laikai da leiba angang asi punna sanaminari ngaida Mafam asida leiba pukri amada tasin khiloina Iraq nakhe matam aduda Ras amadi Pradeep na manak nakpada leiba miyoisingda kanbinaba laukhe adubu mafam aduda thaudok ama thokpana makhoina lauriba du takhide hanjin na lauraba su tabidabadage Ras amadi Pradeep na pukri da songthaduna tomthinbu kanana bohonakhe matam aduda anakpada leiba miyoisingna thoraktuna tomthinbu kanba ngamkhe tomthinbu pukri da songthaduna kanana bohonakhiba adugidamak makhoi ani bu thawna phabagi lemjaningai oiraba award asi pirakhibani haire loinana hairiba angang ase tha asigi 13 ta Delhi da yaurangna bakhangalakpaga loinana award asi tha asigi aroiba chayolda khusinagada haire matik sadaba Education Minister Commissioner Famthadu uhaiduna GP Women College ki mahiroising irang haukhre Dhanamanjuri University bu phajana yengsinba ngamdaba matik sadaba Education Minister amade Education Commissioner Famthadu uhaiduna ngasi GP Women College ki yamlaba mahiroising irang haurakre Dhanamanjuri University ki award po za hapiyo regular register hapiyo matik sadaba Education Minister amade Education Commissioner Famthadu uhaiba tongan ba wakat ka loinana GP Women College ki mahiroising na khongsat ka loinana irang adu haurakhibanai khongsat adu GP Women College dage hauduna Governor Get lalaba matung CM Secretariat phauba lakhe mafam duda Imphal West Police ka ngayak muknaraba matung GP Women College tamna amuk halakhe khongjang aduga mari leinana GP Women College ki Social and Culture ki Secretary Raseswari Mahobam na phongdokhibada kumja lisingani kunge April da DMU sem khibane University ase chahi manga mapung pharakadoraba masi phauba UGC ge 12B status ki manung sanba ngamdre maram aduna mahairoisinggi phangpham thokpa scholarship amade fellowship su phangdana laide University asige UGC na masak khangbo oza amata laite regular examination controller registrar amade finance officer laite masigi mathakta handakta January 6 mapanda PG class tawgani haina notice thokle adubo undergraduate lairiba mahairoisinggi oza phauba mapung phana laitabana PG gi ozana class laure Masida PG gi class na karamba ozana lawgane maram sing asina matik sadaba Education Minister amade Education Commissioner Famthadu kadabane matik saba oza laitre oza sunaba hapi waina su wakat khe panba yabade ngarang su DMU da mahiroi lup tarukna DMU bo mapung phaba University ama uhenanabagi khongjang changchin ba hokhrabane Popi pambi tharamba village trip ama phare miyoi ani na lotuna purakpa heroin phare Manipur laigang na sangsilakpa war on drugs ki khongjang ki saruk ama waina popi pambi tharamba khulsinggi village chipsing phagat paleptre laigang na sangsaliba khongjang asigi saruk ama waina M Sompijang village ki chip phare haire faraba village chip adugi mameng neto haukip chahi humbudra ne apokpa laikhidraba dongkulo haukip kawi haire mahak NDPS ki makhada laigang na phagat khibane pausigi matangda police ki pawamagi matungin na Mamang thakta Churachandpur district ta popi pambi tharamba khulsinggi village chip ahumso phagat khiba laikhre haire atopa pawa madana ngarang kangpokpi police station sapramaina police station amade laimakhong police station gi apunba police team amana laimakhong da asat awok check tawduna leiringai da eco sport car registration number TR 01BD 0259 da lotuno purakpa yamlaba heroin number 4 phagat pangamkhre fagalaba gari adu miyoi anina Number 4 sing adugi gari aduge manungda soap case chamagi manungda hablaga purakpanai faraba polam sing adu soap case aduga konana on bada kg mariga gram nipurom lummi haire police na polam sing aduga konana faraba miyoi ani adude kangpokpi district ki manung sanba cycle ge
Pangjang Village Thangmilen Kipjen Chahi Kuntra Ganithoi Apokpa Sanglun Kipjen Amade Churasanpur District Ki Manung Chanba Kaprang Village Ngamboi Haukip Chahi Kuntra Gamathoi Apokpa Jalang Haukip Kawe Pharaba Mioy Animak Makhoina Tongduna Lakliba Gari Amade Polam Sing Aduga Konana Sapramaina Police Station da Makha Taba Ain gi oiba Thabak Laukhanaba Sinakre Haide Manipur gi Governor Laganesan na Ferjol District ke Parbungda Unaw Saupui Cultural Festival Hogdokre Manipur gi Governor Laganesan na ngasi nauna semkiba Ferjol District Headquarter gi Parbung Public Ground da ngasi dagi tha asigi taraga mari phauba chathagadaba Unaw Saupui Rongle Baisuo Cultural Festival Hogdokre Hogdokpagi Thoramadu DC Ferjol Haulian Lan Guite Organizing Committee के Chairman Dr. L. Fimaten Chingba Kayana Saruk Yakhe Numit Humni Sathagadaba Festival asida tongan ba tribe kunganipan na Magi nat ki oiba jagoi isai sing utkani haide Thauramadu mari leina Governor na magazine ani supongke Festival asi hogdokladuna Governor Laganesan na hai Rongle Baisuo haidiba tribe kanglup kungataruk ase Chahi Chamri Romdage Mizoram, Assam amadi Manipur ga tainariba Barak Turel amade Tuibai Turel anigi marakta khundaba horakibane Pangthokliba cultural festival asina tongan ba mafam kayada khundaduna laikriba machin manaw sing adu amuga na unaduna punsinana bohonabane Ferjol district asi maruway na chingi manung hanjin na laiba mafam ama oiba na laingak na lambi thong school amade hospital ningthina thamba mathau tai haike festival asigi nini suba numitana Mar Student Association ki President Rongthalian Khaubung na hugdokani amade humni chanba numitana Mizoram ki Minister of Independent Charge Sports and Youth Service amade Tourism Minister Robert Romawian saruk yagani haire Aroi bada tabiri bapum namakpo thagachare